Akashvani Imphal Nayani Devi na pau pajari ahanbada maru oiba pau Manipur da COVID ke anoba case nipan thengna baga loina na apunba positive case ki masing lising kun mapan jamri kulhumdo shure Tamil Nadu Kerala amasung Puducherry Vidhan Sabha Mikhal amadi Assam amasung Nokchu Bengal Vidhan Sabha gi ahum suba tangka ki Mikhal gi vote haying thadanaragani amasung Pradhan Mantri na Sabhapati oiduna COVID-19 ki vaccine kapa amadi laina sidagi oirakliba phibam gi matangda awangba thakta khanakre Laibak asida COVID-19 ki laicat amuk hana sandorakliba asigi yenglaga chekchinba watpagi thong singtokpinaba haijari tangai phataba chekchil thorang chingak na chatpaga loinana chaihini phumanga gi mathakta leiba mioi khodimak suksoi choidana vaccine kapthokpiyo yumdagi hekcha thokpada face mask supiyo mi amaga gi marakta phut taruk lapna leibiyo maimit amadi khut chatoina hamdoktuna tarutanana thambiyo haujik mapung oiba pau Manipur da haukiba pung kunmari da COVID ke anoba case nipan thengnakhi mioi taret na naba patuna discharge tawkhi Raija ki COVID-19 command control room na ngarang numidang maram thokiba cherol amada hai nauna positive oikiba sing adugi manungda Imphal East amasung Imphal West tagi ahum aduga Churachandpur amasung Ukhul dagi amamam yauri Cherol aduna hai haukiba pung kunmari da COVID positive oiba mioi amata sikhibagi pau leite nauna mioi taret naba pakhibaga loina na naba pakhiba migi masing lising kunipan chamapan marphunipan chure naba pharakpagi chang chada marphudanipan da smik manga anini raija asida hujik active case humphumathoi leiri Jawaharlal Nehru Institute of Medical Sciences Jenims Imphal gi teaching amasung non teaching staff singna tare chuba pe revision chana hanbaga mari leinana medical college asigi mahairoi singi career da sohan gadaba thabak amata paikat pidana ba institute asigi director professor TS Bhimo singna appeal tauri nakalani magna amana amapu thajana baga loinana yanadaba khudingmak ok anba ngamgani haibagi ashasu mang phungdukli Tamil Nadu Kerala amasung Puducherry Vidhan Sabha Mikhal amadi Assam amasung Nokchu Bengal Vidhan Sabha gi ahum suba tangka ki Mikhal gi vote khomba ngarang loisinkhre Kerala Vidhan Sabha gi seat chamani phu Tamil Nadu Vidhan Sabha gi seat chani kuntramari amasung Puducherry Union Territory gi Vidhan Sabha seat kuntra gi Mikhal hayeng pangthokani numit asida Assam amasung Nokchu Bengal Vidhan Sabha gi ahum suba tangka ki Mikhal gi vote chu thadanagani masida Assam gi seat ni phu amasung Nokchu Bengal gi seat kuntrama thoi yauri tangkak asina Assam Vidhan Sabha Mikhal gi aroiba tangkak ni aduga Nokchu Bengal Vidhan Sabha Mikhal di tangkak ni panthokna pangthokadabani marak asida Gwalpara jila gi mafam kharadadi Mikhal da mathau tawgadaba mioi sing polling session singda chatnaba hore BJP lingkhatkiba numit April tarukta Pradhan Mantri Narendra Modi na laibak asida lairiba dolgi karyakarta singda wa ngangani Sri Modi na ayuk pung 10 makhaida video conferencing gi khuthangda wa ngangani dolgi president JP Nada su thoram sida saruk yagani numit asiga mari lainana laibak sinba thungbada laiba dolgi but singda tongan ba thauram kaya su mangthokani dol asigi thausil thaurang amadi Narendra Modi sarkarna paikhatpa tongan ba yaipa thaurangi singi matangda su khananainagani Saknai Rabi actress Sasikala ngarang Mumbai da leiba masagi yumda laikhidre mahak chaihi marphunipan sukre mahakna film chama henbada yaukhi lising ama chamapan nifu manga da release tawkhiba film Jinat tagi hauraga Sasikala na I Million ki Bela Wak Gumrah Khubsurat Mujhe Shadi Karogi Kabhi Khushi Kabhi Gam na chingba film kaya kumkhi Miyamna pamnaraba television show Son Parida su mahangna maruoiba role lawkhi Sasikala bu Bharat Sarkarna lemjaningai oiraba Padma Shri mana piduna ikai khumnakhi mahangna Filmfare Award ani su phangkhi paugi marak thatna atenba break ama Imphal Airport kanaknana Khabam Bamdiar amasung Maitramda Panthoibi Constructions Private Limited na paikat chariba flat villa amadi row house tanipan nipumari gidamak booking haujaragani masigidamak lakliba April tang 12 gi ayuk pung 10 makhaida Imphal Hotel gi Sangai Hall da exhibition ama pangthokjagani exhibition numita booking tawiba singda special discount pijagani flat chingasi araiba mongda laiba yanaba gidamak special loan gi khudong chabasu thamjari
Paujenjariba Panthoibi Constructions Private Limited, a sister company of Panthoibi Housing Finance Company Limited, Taurang Mumlaikai, Uripok, Imphal. Tabiriba Pawasi Akasbani Imphal Dagini. Pradhanmantri Narendra Modi na sabapati oiduna leibak asida chathariba COVID-19 gi vaccine kapa amadi laina asidagi hujik olekliba phibangme matangda khanaba awangba thaki mifam mangarang pangthokre. Sri Modi na hai thawong manga test thokba anaba sing thidokpa layengba COVID tagi ngak thoknaba chan akanglon ngakba amasung vaccine kap thokba hairiba sing asi paikhatlabadi laina asi sandorakpa thingbada chauna mateng oigani. Lekai da COVID-19 thengnanaba amasung masigi matangda miyamda bhapta hanbagi thauram sing pangthoknaba su Pradhanmantri na mifam aduda phungdokhi. COVID-19 thengnanaba honabada janna bhagidari amasung janna andolan chathaba tangai pade haina su Pradhanmantri na phungdokhi. Tha sigi taruktagi taramari phawa COVID-19 tagi ngak thoknaba chana kanglon sing mipong khuding mark sijanaba lunana leiba thabak subham sing taru tanana thamba amasung ana layengi khudong jaba sing ningthina phanganabagi matangda akhanaba campaign ama chathagani. Pradhanmantri na maphamgi volunteer singna containment zone sing senabagi thabak chathabagi mathakta laichat asi thingnaba thabakta mapung phana yausinbagi tangai phadaba adu su phongdokhi. Mifam aduda Pradhanmantri ki Principal Secretary, Cabinet Secretary, Home Secretary, Empower Group on Vaccine Administration ki Chairperson amasung Health Secretary chingba makok thongbo official kayamarum saruk yakhi. Leibak asida COVID ki vaccine kapada singthaningai oine khumang yangchin bagal oinana hujik phawada miyoi koti 8 lakh humpurom da COVID-19 ki vaccine kapkre haukiba pung kunmari da miyoi lakh 8,919 henbada COVID ki vaccine kapki. Imphal nga si phongba pawche singi maru oiba paw singi dama hujik Wahengbam Washington leire Washington Thagathari Nayani COVID-19 ki hujik oiba phibam Pradhanmantri Narendra Modi na sabapati oiduna COVID-19 dagi ngakthoknaba awang bathaki mifam pangthokhiba Chhattisgarhda Naxalite ki attack ta jawan kunithoi sikhiba Rehabilitation Center ki miyoina drug user singbu mafi lokthok handuna check tawba amasung National Food Security Act Kamari Lainaba Pausina, Nasi Imphal Phongba, Pauchasing the Maroba Pau in Fungari. Mamang Sehigi September Takai Matunda, Ahan Boyna Parata, Nomada Tinaba Kobitki, Anoba Case, Listing Marfuza Hundogi Matak Yaure, Heba Pau, Shanghai Express Lista, Ahan by Line Toduna Pongli, Pongna Pamda, Sahi Sida Indiagi record Oina, Hokiba Punkun Marida, Corona positive, Listing Marfuza Hundoi, Sanini Pumapal Henget Kre, Haina Ahan by Line Piri, Manipur Mail the Su, Power Sigal Loinana, Pradhanmantri na COVID-19 Gipibam Yangshin Kre, Haina Ahan by Line Tori. Naharu ki Togdangda, PM na share logduna COVID-19 status review Tokre, COVID case, Wankalakpa Mapam Sing, Atingba Tamnava Kangan Kre, Haina Ahan by Line Piri. Manipurda COVID kiano case Nipan Tingnabagi Paushu, Pauchesinda Pongnari. Chhattisgarhda Naxalite attackta Jawan Kunithoi Sire Kuntramatoi Shokle Heba Pau, Imphal Free Presta, Ahan by Line Totuna Pongli, Pawachi, Huyalan Pau, Morning Bell, People's Chronicle and Simbadasu, Headline Pau in Pongli. Adugate Pauchasing the Su, Ahan Balamai the Pongnari. Rehabilitation Center Magi Staff Singna Drug User Sing, Mapilo Tok Handuna Kongoi Nakre Heba Pau, Shanghai Express Manipurida, Sauna Headline Tori, Irei Pakta, Rehabilitation Center Singna Nampuda, Drug User Sing, Fazili, Lambi Gimayaida, Naked Telepalaga, Drug Yaubra, Haina Check Toki, Haina Headline Tori, Pawasi, Naharuki Togdangamadi, Shanghai Express English Tasu, Headline Tori. National Food Security Act, Napsagi Makada, Beneficiary Punamakta, Cheng Panghalu, Cheng di Chaktung Hantarakpa, Lairabasing di Chakau Tadatpani, Haiba, CPI, Manipur State Council, Wapamsu, Morning Bell, Isel Express, Imphal Free Press, Nasingbada, Headline Pau in the Fongli. Nayani. Thagachari Washington. Loisilakpata COVID-19 dagi ngak thoknaba face mask supa phutaruk lamna leba khujama di mai mitaru tanana thamba haiba achamba thong ahum singang acharpinaba amuk anna ningsingjari aroibada maruiba pau amuk anna
Manipur COVID ke anoba case nipan thengnabaga loinana apunba positive case ki masing 19,800 shure. Tamil Nadu, Kerala amasung Puducherry Bidhan Sabha Mikhal amadi Assam amasung Nongchum Bengal Bidhan Sabagi ahum suba tangka ki Mikhal gi vote hayeng thadanaragani amasung Pradhan Mantri na Sabapati oiduna COVID-19 ki vaccine kapa amadi laina asidagi oirakliba phibang gi matangda awangba thakta khanakre pawluje.